Manipur gi scheduled tribe list gi any Kuki tribes AKTSC Louthoktriba Phaoba state asida census ki Thabak Pumnamak Leepiu haina thadau gi lup singna state amasung center lainga kyauna census ki authority singda taksilakli Thadau INP Manipur TIM Thadau Students Association TSA amasung Thadau Community International TCI gi apunba wafam da team gi Joint General Secretary Mangau Thadau na khujek pi ngasi thadurakiba cherol amagi matung ina Kuki singbu themna bathausilda any Kuki tribe AKTSC Inglisingani ahum da Manipur gi ST list da hapchin kibani masimak administration gi maithiba mani AKT bu ST list da hapchin kibasina illegal immigrants singna state asida Leisinduna ST status amasung Constitution gi ngaglo sing fangduna leire asumna Englising ani ga tarama thoi gi census data da Kuki gi missing asi ahan ba oina lising kunganipan ga chahum nifur nithoi leikhe hairiba masing asi ningthi na verification tawkide karigumba AKTSC Louthoktriba da atopa census amuk pangthoklabadi Chummi Lali Khangdoktriba illegal immigrants sing asi legalization tawbada natana aseng bada census ki data da oiduna tungda lakadaba mirol singi thausil thorang sembada soihen gani haire cherola sinamakha taraduna Manipur lenga ki maikai dagi Englising ani ga tara nipan Englising ani ga kulhum doy amasung Englising ani ga kunmari da cabinet decision lauduna AKTSC Manipur gi ST list gi Louthoknaba center gi Ministry of Tribal Affairs da proposal thaki adubo proposal asi process tawbada Tintha duna leiri amaromda Kuki khutlai paiba loop singna state lengaka manana lengak ama thambagi mawongda lona yadaba mawongda thabak tawri state asida housing census ki thabak makhata na chathaduna illegal immigrants sing legalized tawkrabadi demography da pamdaba mawongda chauna ahongba purakpa missing chana dana hengalakpa ngamkhai lana terrorism ki thabak hengalakpa galoinana state asigi yelho furup singda chauna singnaba ama pirakane maramaduna Manipur gi ST list gi AKT Louthoktriba Phaoba state asida census ki thabak pumnamak Leepiu masida natana NRC Pangthoktribai mamangdasu AKTSC hana Louthokpham thoi haina center amasung state lenga kyauna census ki mari leinaba authority gi pungning singsilakle